Russia ni khang hauda tasilak palan asida upai leitraba nagarik sing karam tawni khang natre Ukraine da kanglup amana lan oidaba fam yengduna chendari kanglup amana metro rail line da family purak laga lainaba hokre metro rail line makoina choose to bagi maramti madu lainung tani amasung bomb missile tarak laga su khara safety oigani khanbanani Amorom the Ukraine ki president amagi lay from Rashtrapati Bhavan dagi thorak laga mayam to paujilam pirakli aikoi gi leibak ta pam da ba thokaning da thodok ama Russia gi maikai dagi lakpasida aikoi city sing da martial law apply tawjare pumnamak safety da yum da lainau ing thatri phau Side amadana nomagi mathau taba chana thaknaba pochei daiba phangdana hawabasu oiri Ukraine public ki dukan marang kain hanglaba city sing ban tawkrabada ama khakta hangba dukan yengduna mi phujinari kiuni oiri pa mafam sida awabani Chernobyl nuclear plant haibase satra singna soidana maming tagani masida muk disaster oiki 1967 da mi yam the siki haujiksu active ni plan ase haidiba plant ase yam the important ni Russia gi oina Belarus ki nakta lei Belarus asida dictator amana pali Russian supporter ni masu Russian force mafam sidagi changlak laga Chernobyl asisu munsile Belarus tiki Ukraine de changsin ba Russia force ki oina khara lai amasu madom dagi Janglak campaign chathari. Amar of the NATO countries singna Russia da pisilakpa kholaw Putin na chungdi marwena Britain na Russia da athing bakaya thamkiba asigi paukom da Putin na haikre Britain gi flight ama phawba Russia gi airspace ta paibi yaroi athing ba thamkhre Russia gi khongthang angpani malem tama gi maram da kari ngang nari kari hairakli amata tadana magi tawgudaba tawri maikai amatana Luhansk amadi Donetsk ta Russia gi foreign minister chatuna anoba lebak ama oibagi congratulation pikre Hauji Kyiv city da yamna kanna soknari Ukraine gi sipai sing Kyiv lobangam dana ba yamna kanna hotna bagi pauni Kyiv ta leiba achauba bridge ama Ukraine sepaina masana thugai dokre Russia gi khonglan mi changlak pangam dana ba masiga loina na Russia gi tank khara amadi helicopter ama ni Ukraine gi sepaina thugai khre haina Ukrainian singna claim tawri aduga army kharasu Ukraine gi army na phajin khre picture asida uri ba se Russia gi captain amadi corporal amani Chathariba war asida ahan boina France ki president Macron hairaki Russia khangpham thokpani yang ne Ukraine thadoknam laga thokhiba yabani maramdi NATO gi khut atom bomb lai haibase masi hairaga Macron kari utning liba khangdi Tanja phalakta base ubuda Ukraine ki president na public ta lauthokri khutlai paikhatna ba masiga iroidana mahakna America ki president Joe Biden da hanglaki makoina athing bathamba aduna Russia da kari kanare Russia lan toklabra Russia gi report matungina haujik phau da Ukraine gi tank kun amadi rocket system kharasu thugai dokre Russia gi sathirba phibam amadi Ukraine gi nungai taba saktam loirana athing ba akiba kaya thambada haibada changtraba Russia gi maramda kari tawbai yai haibasigi matang da ngasi numidang pung tare tabada NATO country kunthra gi apunba meeting ama oibagi wani meeting asida final decision lawrak lagani NATO na Russia da further kari tawbai yai haibasida pau soidana lag lagani Amarom da Russia gi wadi at any cost kana ki suwa tairoi magi against the lak lagasu thingnani haibase magi final wani kari oidori bakhangti achau balan phamam oiduna world economy the problem laktuna aikhoi desu awa bata dori bra masidi mapunang na kan biyo yengbi bagi damak thagasari